Kaidaurage? Nang gapidubo? Nahan kaidawna ay ngasidi. Magi mamangda noklaga lepa ngamloy. Bisa, ado, narakadaba mali. Mayum sakini haibagibu adamai tongnabro angawbi. Nangshu lai tamba loiraga nayumda handoisidi. Manade, shukman manade. Aina dalam jingba kayam nusi haibase. Mama sapo kangdabani. Kaino nang haidubo? Nungmata, isilsina haibagi tansasu mana pibide. Mane ibu nungsiba natiye. Aibu kaisu nungsidabani niro. Ma, yum hek thokibaga. Aingonda kaisu pau pharakloroi haibasu ai khang. Hek hawdagi pumnamak ngayaki oiba ngangtani haiba ai khangi. Chano, na adumai kapkanomi. Aina lanbani. Pumnamak khangna adumak tumina layruba aina lanbani. Thamagi relation do oidaba sasinabani haiba ai khang. Khangna tumina yaruba aina lanbani. Yam hena ju khansangano. Ay isana isabu apangba sisabane. Aina iranglang na laybasida. Aysa nungsiba kangdaba oina uramali niru. Aysa nungsiba kange. Awaba kange. May sagpaway may salange. Chano, Ay giyaan ba nungsiba di? Dalam jingbane. Manat na po ito ka naso. Ay naso na lang nakibalay di. Chano. Niro, noy changlo. Ay horogi. Ay hankragi. Nang natondahan ba nungayroi ay sulagi? Noy horo ba? Ay horogi ba? Kapkano ba siya?